Mama haiba wahaise mingau adu khakira. Igi haurakpham amade igi loisinphamsu ima natabra. Ima haiba wahaisina semkiba khunai ta sengna kawkhrabra mamagi thauda. Athengba ahingda kupa nongthangi khangan nganba mangalda mama nuksiba phawgadra. Nongthangdugi santurukba mangalna mutkibaga mangkhigadra musi musina uramba mamagi saktamsu. Ima! Sankarna ahauba khonjelda laurakpani. Sankarna lauribadu taraduna memchasu Sankargi kada praprap changlaklami. Mahausana Sankar ahing tumbada magi kagi thongsilon gande. Masina su memchana laina changlakpa ngamlibani. Memchana kada changlakpada Sankar phamong mayaida tumina phamduna leibadu ubada memchasu phamongda praprap changsili. Ibungo kaidore? Sankar makhut aniduna mamaidu amuktada pulap nanthaduna mangaktu phat phat nomlaklami. Kaisu taude haibagi mawngni. Mangda kari kari urege nangbo kari phataba manglibano. Wadu hairaga memcha manakta leiriba bottle du lamduna Sankarda piraklami. Se ising se taksilo. Sankar ising du lauraga thaaga. Nene eginom hangena. Kaino iyan hanginglibo. Sankar amuk tumina leikri. Mataududa memchana Sankargi makukta nungsina nanthabiduna. Kaidorage nangbo? Se karino nangna nineda hangi haibado hango. Sankar tapna. Nene mamado. Sankargi wadu memchana phathatlaga. Ibungo nang nene na nangidamo honaribase pendrabo. Nene adugi nati. Adudi karige. Nangna wahangdu hanjin hanjin nene da hangliba karigino. Nangi wahangduda nene gi thamoise macheta na kairibani ne. Wadu hairaga memcha tarakke tawriba mapidu makhutuna tapna taithoi. Mataududa Sankarsu wa makha taraktre. Nene ai hanglaroi. Ado nene su warani potharo. Aisu tumthaba muk themlage. Handakti memcha wai amata hairamdana ka adudagi thokri. Khangningde wari mahausagi pamde ningsingbasu haukrabagi leiningi achikba maphamda michik mirau khul tadraba maphamda santegi leina chairunaba. Mathangi numittu Sankar masadu itan talli chalamba pakhongsu kanada hanglaroi khali adubu pamli pakhongdu phongba kanagi mateng yaudраbasu. Somdana Akas tumina magi kada phamduna lai ama yekli. Turidu paiduna khusimgi oiba machusu sanglari. Chuhaningba machu chunanaba. Santanu makhutta chakap ama puraktuna machagi tebalduna thamduna machagi phamungda phamtharaklami. Se ipanangi sase table sida thamgi. Oi baba thambiram. Santanu tumina amuklei. Machana tawribadu karino haini yenglibani. Shikin karam munne yenglaba matungda tapna wari saba hauraklami. Ibungo karino nangna yekliba laidubo. Akas turidu paina mapadadi yenglakta tapna khumlai. Aisu khangde baba wakalda pharukpa ihola mane halakpa laine. Adubu ichagi wakalda lai adugi wahan thogamade soidana leramganida. Aisu thiribane adubu khangdre makeup sida aini yekleba lai asige wahan thokhanba ngamgani haiba ai thajadre baba. Santanu machagi waduda machada munna yamna munna luthana yengduna lei. Ngayak asum yenglamlaga Santanu phamlambadu tapna hawgalaga. College kagado oirinine karino tawbiyaba kharasu tawshalo. Wadu hairamlaga Santanu ka adudagi thokri. Mapa ibungo Santanu na ka adudagi thokkebaga Akas magi ayekba lai aduda munni yengduna machilda tapna soli. Aisu
nangi wahanthok thegige. Wahanthok phangba mikupda nathakta kuptuna thanamba phisisu haidoklage ko. Machinda murum sonduna mani yeklamba lai adu angauba phi amana kupsili. College tani Anamika mapana thilamlaga ukagi boroi makhong adudagi makhong du chatpoi chenboi tawduna prap lakpada nakaldagi RK na kauраklami. Mika amta ngaiku. Anamika chetlambadu sat leplaga RK da onchingduna. Kidawre RK makokto haifit khotlaga. Ngarangido ayam lankar. Nangnasu ay bungagbiyo. Ay Shankar dasu Akash dasu lankray baw haisa haijage. Anamika achamba minok aman nooga. Ay kaysu khandeda. RK adubo miyoiba maoina wa mangangbada khara khaji khantaraga nganghaninge. Haibadi aikhoi miyoibasa wa ngangbada leitoldu saru pande haibagi mong amadi tawbani. Anyway, Akash ka Shankar ga dasu hayo. Aigi side agi kaisu kaide sai gi ko. Phajaba wa haina amu ikaiba bibire tawrisi. Ikaiba bibagi wa ngaksu nateda. Haifam thokpado haibani. Phare dudi aisu sangkrage. Wadu hairamlaga Anamika su prap changlaklami. Anamika na college campus yorokpadade satra mayamdo yaw tawduna lerami. Madu ubada Anamika no fit tawna. Kaino mayam se wariyam na nungayba maliko. Nupi amana aw nungay che. Aduni nahoy base nungaybani. Aikhoy su kanna nungayri. Aikhoy na nungaybadagi Jemika na oina nungaybana helini. Is hindi ko chapmane. Adu Jemika da Shankar se jaksinjaw ko mangonda hop chaba pairabani ko. Anamika nokmi tawraga hop chabadi chajasanuda. Boundary da cross tawrak taloire. Phare dudi aiso muk changlage ko. Oiche lehore. Asumna Anamika classroom da changlakpada Akash ka Shankar ga phamduna lerambaduge manakta prap changsinduna Shankar da hanna isau langba hawraklami. Karino handakte college da nganta yam chalida. College da kanabu leirabano khangdrena. Shankar suklap tawna Karino ibema yorokta sungaire. Khangde handak matang sidana college ngana chatpagi reason ama pidaba sungya yar. Shankar nokmi tawduna Anamika da tumin yingduna lay. Anamika makhutlo masaro tawduna hayo haibani nangna college da ngana chalisa karamba mainambida irang tawrino. Akash nangdi khangbra michango iraga khomdabati yaroi ko. Shankar tapna hoi hango Akash ta loina hango. Akash nang somta khumohe noina chemsin hanglise. Aina ngang bawada phagida thorakanu ko Shankar. Wadu hairaga Akash ta mu onchilaktuna. Khumo Akash noina daw Shankar se kana koire narol sem natrade nang sukaya nungai roi ko. Ai kangde nap chadaba question ghanglakanu ko. Hai karigi nap chadabano. Aina hanglise advanced accounting da yawba theory ni khalaga khumo. Aduna bulaire ai exam da theory hanglakpa igande. Aduna nangi question do ai kanthoe idre. Anamika mamitu suksallaga Shankar gi bag to pai khalaga Akash da pop thomlaga. Noina michangoiba aduga aingonda walotpa noida halaga loire. Wadu hairaga bag to na amuk Shankar da pop thomi. Salla nungai ni noini. Bag to na asum thombaduda Shankar de hawkatuna chenkri. Aduba Akash de chenba ngamdraduna phamduna leiri. Anamika su chenba ngamdraba Akash da bag to na hanjin thomi. Akash makutuna makoktu haifet khalaga. Aiso Shankar dawno chenba ngamlamno de nangna bag na hanjin thomi se thomlamno kamika. Akash ki waduda Anamika thage haina thangalakpa makutu satlepi. Tanjaduda Akash hawgatuna chaisu du pairaga chenge tawbaga bench ta panduna floor aduda uptuna tushili. Matawduda Shankar thuna Akash ki manakta chensilaklami. Akash Shankar changsinduna Akash bu hukatlaga sokpur nungbo sokte daba. Shankar Akash ki mafi maroldu
फट फट कंथोकपिरदुना अनामिकादा ngang baharuklami nangse gyan yam tadi bema begtuna miki makukta hanjin hanjin kalidubo kari wakhal haiwane Anamika khomde Sankarna onthoklaga yenglakpada Anamika peri peri tawduna yenglaga leibaduda amuk ngangba makha tarai is paktin hey mibu mana phobiraga manoina kaptana thaikandabada Anamika uhai amatu khumde asum perambadagi Sankarna nganglakbaduda mitludagi pirangsu tapna sintharaklami pirang ni pirang nungsi pirang Mamal yamba thamoidagi tholukpa marup amagi nungsi pirang Anamika gi mataududa Sankar tapna sorama sangna hontoklaga hairaklami Aina aise nangbu kapu piuna haiba natine nangbu wakhal yaude ngangbu sunate nangsu kapkana nungaite aigi phamdade noi animaksa amatan nungsibagi changkanamtana hende Anamika tapna Akas ki manakta changsinduna Akas enangonda yam lankre nangaingonda kaisu khanganu ko Akas nokfre tawna khande karibu khandoinu marup haiside nongmasu khanane nongmasu saunane andune aita singna soikibane aige soiba mada hairakba nangi wahaina aige thamoida tingkhangoina yokre as Yare, Saida, Kabiga Sarakano, Saitia Parisana, Nangba Ikai Kumnarui, Madam de Nangangang Libudo, I could any cognitarisi. Anamika, no fit down. I know, Ado, I swear Kribago Saunova. Sankarna, Yare Bema, Amo Anira Hide, Hanjin Hajin, Paktaba Miyauri. Nangnakari Kanga, Pumnamaksa, Nangna Togan Bunny. Wasi haiduna Anamika, Sankar da oinarap tauba khubak na thai. Sankar Anamika gi makhutu pharaga. To, makhuche mu gyaureba. Aduga sorina mu taurane. Adudi soidrabani. Akas na khangai hairakpani. Sankar na hai soibani. Mika, miyoina poklati soikhralan krai bawaisa haigadabani. Adubu yam tangna sijina doba. Haide nangilan krai bawai majasa. Magunyam laybani. Wahai masasina mibu kanba manghanba ngambani. Babta. Aduga hanjin hanjin toina sum sijinarade wahai sigi magun chentabane haibasa nang kauba yadeko. Anamika hoi haibagum mangaktu phat phat nomli. Nungthilwai gi matamni. Santanu gi pocket yauriba mobile adugi ringking lakpaduda Makut namana gari gi mamaidu jumlaga la iba phondu sat receive tawrami phondu hek receive tawbagani mangda achauba tata mana tharokpadu uhaudraduna amuk phondu furit ki pocket hapchinduna mamaidu khangkakakpada manakta leiramba post amada thomjinkhri manak nakpa adaida leiramba miyoi kharana chensilaktuna asokpadu yenglari hai kayam sue laune henoibo amta yengse haiwane yengo Makoldo phana phajakre Hospital da hanam to puna batau ni hey hey nakoi na ha khara do amuk ta tujalun hey Nupa amana magi phone da camera namduna leibadu ubada ahal amana nganglaklami hey mase sumang lila na tego asok pa si karai da kari da haidana hanna mukti yengi so haide gyan ta di da kono khoisin ha sa puse hospital da puse Photo kapaga social media da thagalaga follower khomba to se asumna mayam changduna Santanubu hospital tamna pukhalaklami hospital yobaga thuna Santanu doctor sing aduna sinduna operation theater tamna insinkre pukhalakpa nupa aduna operation adugi form adu sumelaga magi soisu tawsanduna operation room adugi mamangda hangat handa chetli Kanada karamna pau pisigi khanbagi maungni tanjaduda operation room gi thongdu hanglaktuna nurse amana phone se ahal sigi oreba male amukta lawsin biu nupa aduna phone du tapna lawsilami phone adu hek pirambaga nurse adu su amuk changtri nupa aduna Santanu gi phone aduda koyot otna balaknari aduba upai lete Santanu gi mobile du password leirambaduda
College-tani. Anamika mamana lawba lakpaduda prap tholaklaga mamagi manak yawbaga tungdagi Akasna kauruklami. Mika. Anamika mamaydu satlay tholaktuna yengi. Akas kaidawra? Akas jaisuduga loinana Anamikagi manakta changsinduna notebook ama piraklami. Se nang ngasay ba account gi notebook to. Anamika nokfit tawna. Aidi kawrini na. Thank you. Anamika na notebook to lawge tawbaga Prigalini na machagi makhutu fatkan thatlaga. Nang mangondagi natradi wainingai leitabra. Nang buimana asigumba solup chadaba mathong maram khangdabaniga loinagano haiba natro. Ima tumile gari da kaw. Aina haise ima. Hai kaw haidi kawdana. Prigalini na machabu namdana gari da kahalaga Akasta onchinduna nganglei. Ibungo ima wahage nang lana lawgano. Ima na nang bunuksi. Aduna miya mamangda chopay kaiba nang danaba aigi chaga pungano. Aduga kaidawduino noy gumba suinay ba na lai tamlaga. Karimta kanaba supuro ay. Paisa pamudro. Wakan kalo. Ima na aise sawbagi mahuta. Wadu hairam laga Prigalini su zatkri. Gari manung dagi Anamika Akasta tatu yenglakami. Akasu makoy na jatkibadu yenglambadagi mitludagi pirangsu tapna sintharae. Nakongdasu hanjin tabagum tawri. Anamikagi mamana hairamba wahai khara. Suinay ba na laritam laga karimta kanaba puroy. Paisa pamudro. Bhai. Tungdagi Sankarna makhutu Akas ki lengjumda thamlaga korukpani. Akas mapidu sasatay thoklaga. Nang handri ba Sankar? Handri kaidore namit nganglade. Kaisum tawde. Mita tinama jangkiba. Lawtho'aba. Lawtho'e. Sankar nokfe tawna film amagi dialogue ama ningsinge adugi. Kari karamba dialogue nane. Nong haige ngasidi mathang jadeba. Akaswa makha tade tuminna leikre. Sankar su khangi bani. Haujiki thawdok khuding masu mayek singna uri bani. Akas ki thamoy da phauram gadaba awaba pumba khangli bani. Adubu matang sida hawdoraktre. Wakhalda Anamika gi mama budi yekrabani. Karigi marup ki damak. Sankar wadu amada puthoklaga. Alase thingbiram lage. Yarne masidi baba ngairege. Pungsi thingi Akas marai tawno. Marai nateba. Sankar nangasidi ay buthilana. Phare adudi phampham sida phamlaga babalak poina ngairase. Sankar ahaw. Sankar karino ne? Hallo haibane. Karino ay halalaga nang sida natuna daw leibro. Sankar ahaw. Nangsu aigi phibam sida ngasidi nuknaribra. Handakti Sankar Akasta munna yamna munna yengi. Akas makha tarae. Ngasidi chumna khanba haitraba wakhal asina mathong chadaba wahang kaya ama hangningi. Aigi khanbiba misaksingda. Akas ki wahaidugi arthasu Sankar khangbana wadu tapna thaidoi. Ai ngasidi nangi wahangdugi pakhum pirai. Aduna ingonda wahang ama hangakana. Akas aremba tane. Aishu khangida. Nang ngasidi aigi wahang amadagi pakhum piroi heba. Hoi piroi. Adubu masi masu khangu. Wadu hairaga Sankar Akas ki makokta makhutu thangalaga. Aina nangbu hanthaba wakhalda tonganba miking diking tringai. Ai ima ipani bu hatba papuduna sikiboy gi Akas. Sankar gi waduda Akas makhol thokna kaplaga Sankar da china konchilaga kapi. Mipam khuding nangum namana bu wakal chintiba karigino. Sankar ngasiki khunai sida ai hingba yamna wae. Sankar su Akas pu china konchilaga pumnamak na khangdrabasu aina di khanglibasidi nangidamak ai lerisidi. Wadu hairaga mathadagi Akas bu lawthoktuna mapidu nungsina taithokpiri. Si kapkano nupadi kappayade
थाजद्रगा लो तंबा मिदा हंगजो तो नंगना कपदा ऐशु कपे आकाश शंकर दा हाइफेट येंगलगा शंकर की मपी तो उबदा माना अमुक नुंगशिना शंकर की मपी तो तैथोई शंकर ना यारे शिदा तोकलसे मीना 5 सिंह के आकाश का शंकर का गेराई चुरे कमिना दना लेरे हायरमलदि वायरल की मतमने आकाश अंगांग मचागुम ममितु मखुतुना सुरु सुरु नैरगा तपना नोकलई असुमना मरुप अनिदो कमिनरब मतुंगदा आकाशना तपना भरे शंकर नंग हनख्रो पुंगसे थेंगे अस अदैदि नंगसु पोपा पोपा तौरकने थेंगे हाइबने अदुनने नंग थिलमलगे हाइसे यारे आई बाबादा कॉल तोगे वादु हायरगा आकाश मपादा कॉल सतौशिली कॉल दो हेक पाइखतपगा मचानुपाने कना हा बाबा कदाइदा आकाश की मतौदुदा शंकर सु पाखतना आकाश कैदोरे बाबा कैदोरे हाइबनो शंकर बाबा दो हॉस्पिटल दा लेरे हाई करी हॉस्पिटल दा रिम्स दा शंकर वा मखा ताद्री आकाश पु निंगथीना समदुना मागी गाड़ी दा निंगथीना तोंगहलगा रिम्स हॉस्पिटल तमना थौदरक्लमी